Mayai kaba Nisagi epakta taoraba amabu emung-manung amadi praja miyamna tathi taoina tauba amadi yumda sanghandabagi thaudoksing asi taudanaba akangai tanaduna laying minanaba honasi haina Social Welfare Department ki Deputy Director Konsam Sarusana Phongdoragli wafam asi Social Welfare Department Mamta Health Institute for Mother and Child Mamta HIMC amadi Community Allegiance for Drug Uses and Appropriate Practice kedap punna kosamnaduna Haudokiba capacity building program ki manung chana ngasi amati hayeng numit ini chumna sathagadaba capacity building on drug rehabilitation center on addressing rights and HIV hepatitis ki thorum da phongdokibani serasi ki tampa ki district singdagi kankalaba rehabilitation center kunna saru yaduna pangthokiba thorum aduda deputy director konsam sarujana makhata aduna Nisagi epakta taoraba ma miyo emabu fahaningbagi wakalonna Pang thaduna fazin punsinduna center da thamjinba phu saiba kaya chatarpa amadi emung-manung gi miyoina fawba intho tuna thambi haiba asina treatment chathaba matamda khudong chadaba amadi center da thajilurabasu thoklaklaba matung hanjinpham khangdaduna hanagi mafamda adumak takibasu yaure maramasina emung-manung amadi miyamna phuba chaibagi mahut gyan tahanaba honaduna laying binaba honagadabani haiki masida natana ngasi pangtholiba training program asina lamdam asida lairiba rehabilitation center sing asida chanagadaba kanglon kaya lenga piduna thamlabasu hairiba chana kanglon sing asi ngaklibra amadi hena mapung phana treatment chathanaba pandamda pangthokpani amadi department ki maikedi su hiram sigi matangda miyam punna gyan taminanaba district level da mass awareness kaya piduna lakli makhata na su pi ki gani haiba wafam sing phongdokhi Traksaba sasaba isimuktabu mayam gi miyengda hanu udabanina haning bagi saruk tuda aikoina masai consent yaudragadi mo treatment chathaba yadaba haiba masulere ko aduga habukun bayadi haisi aduna karigumba mokoisi rehab center treatment center bi ge hairagasu koi executive magistrate amada puthopa not below the rank of DSP da puthopa dum guideline da mayama ma piraga yauraga leire aduga miyamna mokoibu tathi taoina toba uba cheiba hatiba tobi basi tobiroi dobani mokoibu gyan tahan biraga laying binaba khotna bigadabani amadi emung-manung singnasu mokoibu support tobigadabani moina emung-manung asu nisa chai okte phatte haidana dishon toba mayam ma yaw aduna akoina lambi da thokla akandadi mokoise atopa moigi means leitabani adum nisa se sabagi dum chasan giba awareness program se akoina samu bharat abhiyan akoi district khudimak ta akoi awareness program ni mass campaign ni samu bharat abhiyan se Manipur ki 16 district da akoi loina implement tawrabani aduna ayamba matamda akoi awareness se dum piduna dum lai de hojise makha taba dum piduna dum laki gani adum sigi arch area si da su haina isi Amaromda Kedap ki President Takilambam Rajiv Kumar na hayibada ngasi pangtholiba capacity building program asigi ahanba batch ki ahanba numit asida mapungoina tampa ki mafam sing da leiba rehab center singi chief functionary sing mapungoina saruyari amadi ngasi ki thorom asida drug users singi oiba rights violation amadi HIV hepatitis ki maramda khana nainaba kaknatana rehab ki staff sing da kanagadaba hiram kaya dasu khana nainagani haiba wafam sing phongtoki Bagi training sida yogiba chief functionary ki oiba adumba training ni first base te tawise aduga first base sida 20 rehabs ni right ki oiba amadi HIV hepatitis ki treatment test treatment gi matang da koina sigi capacity building je tawjabani ngasi jina chief functionary ki oiba bagi right ta focus toba session me ama bagi resource person even including Madam Saroja, the Department of Social Welfare Deputy Director Jupubiri Manager Session Amadum Logani, Chief Functionary Amadi Rehab staff Sinjita Kana Nina Dumaina Koina Asatok violation may Amatoiva Nisha Saba Singda Ubatang Bungam Dava Sentang Mayama Habi Paraga Sumailo Mayamje. Sumbaje akoina sensitization gumbagi part ama session jida hapchalaga akoina tamna minimize toba ngamgadra habagi asa do dum chauna leiba haitare